Manipurda hujik leiriba Iran se ngasi wasak lauriba nakoi mayam sina laaba matungda anauba inot amaga loina nakoi punna matoina ngasi leiriba sumaina all community as a Manipuri as a whole tribal gi maitai gi loina sure medi pangogi aduna loina Manipur yorakanda ngasi Assam da leiriba sigi atmosphere oneness sigi amaga nuksi sanana leiriba se nakoi het Manipur yobaga nakoi gi ekoi gi mung manung maru pang sinda wari sarakanda hanagi adugumba yamna amatta oiba Manipur ingna chingna akoi masel sing tam khaina leba Manipur do oina ba honna mina gadabani haiba semai nakoi mayam da hana appeal tobjiri ngasi nakoi na seliba dress sayo wasak once uniform ama selagadi now you have become a Indian soldiers. Neither you belongs to a community or caste or religion. First, you are the Indian soldier now. No, Bharat ki sipaya ma ijo Manipur yo bagi Manipur posting. Manipur ki 10 IR we have only, but it's transferable. Bharat ki mapam pun bersapya. And first, we are Indian. Next, I state ki lakadabani. Nakoi mayam training loina punna ngasi sida leiriba sigi atmosphere amatta oina punchal laga leiriba potse hayeng Manipur yoro su adugi damakta ekhoina nakoi gi leifam fajana punna leina na ba aduga punna work tawna na bodo ko state government su honorable governor gi ekhoi ya ba lorga koi gi leiriba DG home secretary ekhoi tana dama dugi mafam sampali aduna adal aga su ngasi Assam sida nakoi na tawriba punna nuksina leiriba smaina ada su leina na ba sandi porong na ba ekhoi akan ba thogang lawmin na gadabani